ꯇꯥꯡꯈꯨꯜꯁꯦ ꯃꯤꯅꯥꯏꯅꯤ ꯑꯃꯔꯣꯝ ꯈꯪꯗꯦ ꯇꯥꯡꯈꯨꯜꯁꯦ ꯅꯪꯒꯤ ꯃꯤꯅꯥꯏꯅꯦ ꯃꯤꯅꯥꯏꯅꯤ ꯍꯣꯏ ꯁꯛꯊꯨ ꯅꯪ ꯁꯤꯒꯦꯔꯥ ꯅꯪ 시기시기시기를 하고 하고 ꯇꯥꯡꯈꯨꯜꯁꯦ ꯅꯪꯒꯤ ꯃꯤꯅꯥꯏꯅꯦ ꯍꯥꯏꯗꯤ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ 또 우리 빠지 학교들이 땅콩대기 미나이니 베노 ꯅꯪꯒꯤ ꯅꯄꯥꯒꯤ ꯍꯥꯛꯇꯛꯇꯒꯤ 폴빠 학교들이 미나이 땅콩대 ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ 아이 참 못했네 ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯪꯒꯤ ꯀꯣꯐꯤꯟ ꯑꯃ ꯁꯥꯅꯕ ꯔꯦꯗꯤ ꯊꯝꯃꯣ ꯅꯪꯅ ꯇꯥꯡꯈꯨꯜꯗꯣ ꯃꯤꯅꯥꯏꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ 땅콩대 미나이니 ꯅꯪ ꯇꯥꯡꯈꯨꯜꯁꯦ ꯅꯪꯅ 미나이네ꯕ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯣ 땅콩대 미나이니 양 농시범 미나이 ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯥꯏ